Economic blockade manungda gari kaya mingsel thugaikre somunduna pukre gari chamaga yankairom panduna leire Senapati District Student Association SDSA gi maikaidage Manipur laingakna internet thingzin khibabu yaningdaba phongdoktuna National Highway 2 Imphal Dimapur lambida matam kaktana kaukiba economic blockade na maram oiduna lambi paring asida gari kaya panduna leire Ngarang numidang pung taruk tagi hogduna matam kaktana economic blockade sathagiba sina maram oidaga Imphal yarokadaba potsai thanna yauraba gari chamaga yankairom lambi paring asige maudagi Senapati phawbagi sarukta panduna leire panduna leiriba gari singge driver kharana phongdorokpagi matungin de blockade saugatpani singnaba singna gari taruklom mingsel thugaiduna mangata thokankhre gari taretlom gi somullaga lauksinkhibadage hauji Senapati gi taxation post manakta panduna leire lambi da panduna leiriba gari driver sing hena khudong sadaba kaya mayokna re maramaduna mari leinaba laingaki authority singi maikaidage athuba midyang sangbiduna gari sing tekta kaidana Imphal yaurana bahona bi yohai re amaromda chathariba economic blockade ase laibak miyamna saugatpi yohaina Senapati District Student Association na appeal tawrakpaga loinana blockade manungda khudong saba launa bahonaba lanai miyoi natraga lupsingi mathakta akanba midyang sangani haina mangjauna phongdokhibasu leikhrebane mitei mayek sangdamna khibagi fal November thagi manungda haidokna basem sare Milal da sinduna September 13 da laibaki thakta pangthokiba mitei mayek sangdamna bagi fal lakliba November tha phawbagi manungda lauthongna basem sari haina Milal Kangleipaki Publicity Secretary Soibam Arun mitei gi cherol da haire Handak sahigi waina mahiroi-singna masing yamna saruk yarakpana che yengbada matam khara changbagi damak mahiroi-sing amadi ahal laman singna warau bigano loina na Milalge panagi thaupu bagi matam loisilakpana mathang sahi ahumgi thaupu na ba thuba matam da sem saragane aduga Milalge thaumi oikraba saktak che pairiba isilinaw singna tha asigi taraga manga fauba Milal mayai loisangda masagi Aadhaar card Xerox copy amaga photo passport aniga thazan birao Hairiba matam asigi manungda thazil haudaba documents sing makata na lawjaroi loinana lamdam sida ngaside imalol nongmagi mangsilagliba sigi matangda Milal na kumna yengsinba hauragane maramdi ngasi tampaki mapam ayambada len number 1 2 3 haina thazilakpana imalol nongmagi mangsilagnaba maram oiragli haire